Ngasi Republic of China power utpagidamakte ready ni sakti utkadawri ngasi numit ase ASCO summit adugi matungda China da kari oiri report sing na hai China da hujik fawbagi manungda khwaidagi chawba army parade ama pangthokadawri masida Russia ki President Putin amadi North Korea ki leader Kim Jong Un yaugani President Putin na hai ki China aikoiga lunadona lakhi lakli amasung lunadona chatkani yes history da matam amasu hauki rival oinikibagi but ngasi di real friendship ni amasung friendship ki high point tani haiduna China की biggest military parade asida country atai gi neta sing su yaugani Xi Jinping na hai ki international relation change ama purakpagi damakta leplabani Russia amadi China especially masigi point asi mention tawki Amarom ta Afghanistan da lakiba yohara adu ki matungda mi kaya siki madugi rescue operation chattari hojik Afghanistan da atai country dagi mateng lakpangairi Afghanistan ki Jalalabad ta hena soki siki yohara gi impact asigi matungda rescue torko matamda nupi singbu rescue to bugi monga nupa sing rescue to bugi monga khetna bugi mong ui hairi report singna masi BBC dagi lob report ni report asina makha tari Afghanistan ki east thang basaruk asigi chingnung manungda leiba yum sing sok tuna maduda namtha duna laikriba mi sing aduda nupi kaya tang angang kaya tang yauri madugi mafam sing adu yauna changba awaba ama oiri aduga nupi rescue team ki damakta nupi sing bu rescue to hangadabani adubu madugi masing yamna likna purakpa ui aduga asok apan maudagi puthorakpa sing adudagi nupi sing dagi hena nupa sing bu hana medical da yohonbagi tabak tawri priority se nupa da hena pibo ui sini Afghanistan ki chinglak malakta khun kaya takri maduda yohara gi mang da su kashu tawdo matam da su chat pa yapna waba mafam ngaktani sini aduguba khun kaya haujik toiduna loikre sini chingnu manungda Jalalabad ki hospital sing thankre hairi asok apan singna BBC ki report awdagi khangbangamni Afghanistan ki mi sing haujik su electricity amadi science and technology ki chawkhataba facility kaya haujik su phangbangam jatri kinthakriba yum sing awdagi asi ana thaumai churaga thiba mathau taki numidangda Taliban government na makhoi gi helicopter use tawraga rescue tawgi thabak ase hojik kana chathari makhoi gi pochai advance nate aduga atai country digi help ngai risini Amorom da Sudan gi Darfur da akan ban nong gi maram da landslide oiki mawda khun amagi ama complete chingi leibak namkhre hairi khun aduda around 1000 mi lerami sup nagi mi amaka na phangki atopus hinglambak chance lay hai but weather phattabana nong si leptana chubana maram oiraga madu yona changba hojik rescue team singi awa boy wani United Nations gi rescue team hojik mafam asida yaukhre amasung rescue gi thabak chathari haina tai masik kingai thodok ni flood ki wafam mention torakpada hojik su Pakistan da flood na struck tokraba khun kaya laikri haidi aduga mi sing awa batani makoi da sumi yam singkre amarom da India gi Punjab province da su flat na hujik lupsin dana awaba mayok na bigi wafam mention tawri Amor of the Israel na Gaza da seng na hat pagi tabak tawi genocide ki tabak hai basik matang the International Association of Genocidal Scholars na Pasi team mani organization amani makoy na resolution ama 3 page ki pudorakre aduga hai kemodi Israel na tori ba asimak masigi tam ase oy hai biare maram di United Nations ki rule kaya lairi genocide karam na oy hai ba asida aduga hojik Israel na Gaza da tori ba asiga tabak toram purma asiga chana churai sini adubu Israel na hai madu aseng barate hai koi genocide tawdi hai duna Gaza da ngarang deke hojik paw da mi cham hena si ki bagi paw lai Coming to the point of China parade, ngasigi sakti utpa asigi important wapam kharati North Korea ki leader Kim Jong Un yauba. Kim Jong Un ki team ama gari ka loina na Beijing da uisini. Aduga really dadi Kim Jong ase atopa country da thoina chatte thokte but masina ahan bo ina open platform da mahak world leaders singapore na phamin nagadawri wari sanagani aduga atai leaders singga su maru wari sanabu from high BBC ki reporter Jin McKenzie na hai North Korea tasengna utpa pamde Europe amadi America ki magda multi makoi Russia amadi China amadi atai country singga strongly le play chatminari hai basi ngasi ki China ki parade asigi yamna maru oiba point amana China na Nobel parade utkadawri expert sing na hai hojik China da country puramuktagi hena Nobel ship masing yamna laikre aduga tha asida bakoina warship amasu launch tawki masibu uraga targa kanglup ama ki kresini wahang di makoina jahaz ama warship launch tawga kiriba sigi maram karino masig matang da sumna hai madudi makoina puthorakli banda ki jahaz ase mayam da leriba jahaz asigi tongali facility aduki matik yauri sinima ti war ki pajaba tanja tangkakta
ꯃꯈꯣꯏꯒꯤ ꯅꯦꯚꯤ ꯁꯤꯗꯅꯕꯒꯤꯗꯃꯛ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯊꯝꯂꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯑꯃꯗ ꯍꯦꯛꯇ ꯌꯥꯡꯅ ꯆꯠꯈꯤꯕꯒꯤꯗꯃꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯁꯨ ꯄꯤꯔꯤꯁꯤꯅꯤ So ship building ki purpose ta America dagi China na hojik yamna hena advance way dun chatkre hairi yes matam ama leirambi China da warship phawda fajana leiramdi adubu ngasi madugi matam natre land kre America na ama sari ngai da China na ani ohum sadoki hairi China ki mari oiba warship sing sabagi company sing leiriba se Dalia ko ba samudra torban gi city asidani hairi masida tourist sing su yamna chali attraction oi achu utu jahaz yengbagi damakta aduga job su yamna phagi sini komsida ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯆꯥꯏꯅꯥꯅ ꯅꯦꯚꯤꯒꯤ ꯁꯦꯛꯇꯔꯗ ꯏꯟꯚꯦꯁ ꯁꯥꯊꯤꯅ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯦꯚꯦꯜ ꯄꯥꯋꯔ ꯀꯟꯇ꯭ꯔꯤꯁꯨ ꯉꯁꯤ ꯃꯈꯣꯏ ꯑꯣꯏꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯟꯄꯤꯡꯒꯤ ꯋꯥꯗꯤ ꯆꯥꯏꯅꯥꯗ ꯁꯃꯨꯗ꯭ꯔ ꯑꯣꯏꯔꯒ ꯌꯦꯛꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯆꯥꯝꯃ꯭ꯔꯤꯔꯛꯇꯒꯤ ꯍꯦꯟꯅ ꯑꯦꯇꯥꯛ ꯇꯧꯈ꯭ꯔꯒ ꯆꯥꯏꯅꯥꯁꯤꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯁꯣ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯄꯅꯤ ꯁꯤꯅꯤ ꯃꯇꯝ ꯑꯃꯗ ꯖꯄꯥꯟꯗ ꯃꯈꯣꯏꯕꯨ ꯅꯩꯕ ꯌꯥꯕ ꯅꯩꯔꯝꯗꯦ ꯑꯗꯨꯗꯒꯤ ꯄꯔꯥꯁꯤ ꯂꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ So ngasigi China ki power parade natraga sakti utpagi parade asida prithvi ki mityeng oiri maramdi masi araiba nate asibu cold war parade haina su kaunarakre America ki against the power utpagi parade ni haina su haina kre Jinping na Donald Trump ko yekna country purma ki leaders sing loina invite tawtuna handak platform makada punhalli sini Amorom the report sing asum the wari direct maldi America ki Donald Trump ki team sing makoya se 70 minute ki China ki ngasigi sakti parade asida mityeng thamlu sini but stage aduda platform aduda family country sing leaders sing da thamgani sing makhoigi tariff ama sanction ama dagi thina kiba sing loina China ki umbrella makha da pun bahore aduga ngasi madugi ahan ba maithong utkre China na masida makal matel ki military equipments naval equipments asi kaya su uthokadori sini underground da karmaina attack tawi aduga samudra makha da kari attack tawi karamba attack tawi makoina madugi damakta kari kari sembe sare masi purmak ase loina utkadori sini khwaiding ngakli badi China ki parade asigi chief invitee ahom ni sini Russia North Korea amadi Iran ki president sing Putin Kim Jong Un amadi Masoud Pezeshkian masibu uraga America na karino khandori sini America bu utpani Taiwan bu kihanbani prithibida nongsa amaga hawalak le haibase aduna tana kashunate world power change webge tanja tangkak ni haiba taklak pani khangan bani masin expert singi wadi amaro the mention to be aba point kharaga leidi madudi Kim Jong Un na North Korea dagi China yobuse masi train ga lakpani hai aduga Pakistan ki Nawaz Sharif ti lakte but Asif Munir lakpagi wa hai masi ge loina Belarus ki president masi ge iroidana yaw ko to mi khuding loina thabak amana thabak amada Trump ka America ga thine ge besing loina adu sing duni sini maru oina ngasi ki China ge victory parade sita yamna matter oibo wapam amana America amati West ki oina masi really khan thaningai wapam ni Amrom the India amad US ki marakta advancement amalakli Donald Trump ta purakpa pamli aduga masigi advancement ase India ki oina apabu paw natte wari ase kai mai bata India macha sing America da chatliba job toriba asi sing ase da chappa ki wapamni America chatpa ki damakti India na maru oina use tori se H1B visa ka wisini masigi visa asi ga chatli se 70% around Indian sing America da aduga makoina khalakli se India hojik Russia China asogu punsin kre Russia ga makoy yam napna kre aduna aikoi sidagi makoi gi mi lag 70% hena lag laga masidagi tal laga sentum India ra tha ki ba koi gi dollar aduga makoi na dollar da se attack tawni makoi atop pa China ra sha pulaga bank hanga ama matoraga madu sing tor ba country sing aga makoi na sham sympathy utkas tawri se kari kino hai bagi wakal lon ama lag le sini hai ba visa sina chap tori aduga hojik 70% muk jala ma se 5% 10% te chatun ba ya pa adugi phiwo ma sin ga dawri sini aduga India macha sing ada job ki damang chali student ki oira chat ki lai tam tam na job tawi event ko ina lai kidan nupi angang pa lo ki bi ai lo ki bi yawi sini aduga angang sing por adu already makoi gi citizen oira aduga parents sing asu kuirak sanglak na di asum citizen oi ba ki opong ba lak pa aduna adam ma'am ma lai raga sen ta laga paisa sidi chom pi thorok pani dra masi da sumit ning tasal sini Donald Trump ko ya mama so masi sing asini so kwai de gi job nga si gi international meeting China ki sakti parade utpa amati masida country kaya pullaga platform amaki makhada Jinping North Korea ki Iran ki makoi punmak asigi anaupo afam asini